ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒ ꯊꯥꯖꯗꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩ SSLC ꯑꯦꯛꯖꯥꯝꯁꯤꯗ 1 to 10 ꯐꯥꯎ ꯄꯣꯖꯤꯁꯟ ꯃꯅꯨꯡꯗꯗꯤ ꯆꯟꯒꯅꯤꯗꯤ ꯑꯩ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯣ ꯐꯥꯔꯁꯇ ꯗꯥꯏꯔꯦꯛ ꯂꯥꯛꯄꯁꯤꯗ ꯑꯩ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯐꯥꯎꯋꯦ ꯑꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯋꯦ ꯏꯪꯂꯤꯁꯇꯅ ꯑꯩ 90 ꯐꯪꯉꯦ ꯑꯗꯨꯒ ꯃꯦꯠꯁꯇ 98 ꯍꯥꯌꯔ ꯃꯦꯠꯁꯇꯅ 99 ꯁꯣꯁꯦꯜ ꯁꯥꯏꯟꯁ 96 MIL ꯇꯨ 96 ꯑꯗꯨꯒ ꯁꯥꯏꯟꯁ 93 ꯑꯗꯨꯒ ꯇꯣꯇꯦꯜꯅ 572 out of 600 PC ꯅ 95.3%. ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯑꯍꯨꯝꯅꯦ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯆꯦꯆꯦꯅ ꯍꯧꯖꯤꯛ MSc ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯣꯅꯔꯁ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯆꯦ ꯌꯥꯏꯃꯅ ꯃꯦꯗꯤꯀꯦꯜꯒꯤ ꯊꯥꯕꯒꯤ ꯀꯣꯔꯁ ꯌꯥꯎꯔꯤ ꯀꯣꯆꯤꯡ ꯆꯠꯂꯤ ꯑꯗꯨꯒ ꯑꯩ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 7 ꯐꯥꯎꯗꯤ ꯁ꯭ꯇꯦꯟꯗꯔꯕꯥꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯗ ꯇꯝꯃꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 8ꯇꯒꯤꯅ 10 ꯐꯥꯎꯕꯅ ꯄꯤꯇꯝꯕ꯭ꯔꯥ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯇꯝꯃꯦ ꯀ꯭ꯂꯥꯁ 8, 9 ꯐꯥꯎꯗꯗꯤ ꯇꯨꯏꯁꯟꯁꯦ ꯀꯌꯥ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛ ꯁꯨꯅ ꯆꯠꯇꯕꯅꯤꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯗꯨꯗꯅ ꯈꯔ ꯍꯦꯟꯅ ꯄꯥꯏ ꯑꯗꯨꯒ 10ꯗꯗꯤ ꯇꯨꯏꯁꯟ ꯑꯌꯥꯝꯕ ꯂꯣꯏ ꯆꯠꯄꯅꯤꯅ ꯈꯔ ꯋꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯁꯦꯁꯟ ꯈꯔ ꯍꯧꯕꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯅꯣꯡꯃꯗ ꯄꯨꯡ 3-4 ꯕꯨꯛꯀꯤ ꯑꯦꯚꯔꯦꯖ ꯆꯥꯡꯗꯗꯤ ꯑꯗꯨꯝ ꯄꯥꯔꯛꯑꯦ ꯑꯦꯛꯖꯥꯝꯗꯁꯨ ꯀꯥ ꯍꯦꯟꯅ ꯄꯥꯕ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯈꯔ ꯈꯖꯤꯛ ꯄꯥꯔ ꯂꯥꯛꯄꯅꯤꯅ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯀꯥ ꯍꯦꯟꯅ ꯄꯥꯕꯗꯤ ꯑꯗꯨꯝ ꯑꯣꯏꯗꯦ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇ ꯄꯥꯏ ꯑꯦꯛꯖꯥꯝ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯗꯤ ꯔꯤꯚꯤꯖꯟꯒꯨꯝꯕꯒꯤ ꯇꯨꯏꯁꯟꯗꯤ ꯈꯔ ꯆꯠꯂꯦ ꯑꯗꯨꯒ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗꯗꯤ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯄꯥꯔꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯝꯒꯅꯤ 12 ꯐꯥꯎꯕꯗꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯠꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤꯗ ꯌꯥꯎꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯁꯨꯝ ꯂꯥꯏꯔꯤꯛꯀꯨꯝꯕ ꯄꯥꯕꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯥꯟꯗ ꯁꯨꯝ ꯋꯥꯈꯜ ꯇꯦꯟꯁꯟꯒꯨꯝꯕ ꯂꯩꯕꯗꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯀꯨꯝꯕꯗ ꯑꯣꯖꯥꯅ ꯇꯥꯛꯏꯕꯗ ꯑꯦꯇꯦꯟꯁꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯦꯇꯦꯟꯁꯟꯕꯨ ꯄꯤꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯦꯃꯣꯔꯥꯏꯁ ꯇꯧꯕꯗꯁꯨ ꯈꯔ ꯍꯦꯟꯅ ꯂꯥꯏꯊꯣꯛꯄ ꯃꯑꯣꯡ ꯑꯗꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯔꯒ ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯅ ꯀꯥꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯐꯖꯅ ꯑꯦꯇꯦꯟ ꯇꯧꯕ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯦ ꯏꯆꯥꯅꯨꯄꯤꯅ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟ ꯂꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯃꯆꯦ ꯃꯃꯥꯡꯗ ꯃꯆꯦ ꯑꯅꯤ ꯑꯃꯁꯨ ꯂꯧꯈꯤ ꯑꯗꯨꯕꯨ ꯃꯆꯦꯁꯤꯡꯅ ꯂꯧꯈꯤꯕꯗꯨꯅ ꯀꯩꯅꯣꯅꯦ ꯃꯆꯦꯗꯨ ꯑꯍꯟꯗꯨꯅ 16 ꯄꯣꯖꯤꯁꯟ 2012ꯇ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯅ 2016ꯗ 11 ꯄꯣꯖꯤꯁꯟ ꯑꯗꯨ ꯃꯣꯏ ꯂꯧꯕꯗꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏ ꯏꯆꯥꯁꯤꯡꯅ ꯐꯕꯗꯤ ꯅꯨꯡꯉꯥꯏ ꯃꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯐꯥꯁ ꯇꯥꯔꯛꯄ ꯒꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚꯤꯌꯨꯒ ꯂꯧꯕ ꯇꯧꯕꯁꯤ ꯑꯍꯥꯟꯕꯅꯤ ꯑꯇꯩꯗꯨꯗꯤ ꯑꯅꯦꯝꯕꯅꯤꯅ ꯂꯧꯈꯤꯗꯕꯅꯤꯅ ꯑꯗꯨꯒ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯨꯕꯒꯤ ꯃꯍꯩꯗꯨ ꯐꯪꯉꯦꯅ ꯈꯟꯖꯩ ꯈꯔ ꯈꯦꯠꯅꯕ ꯂꯩ ꯃꯣꯏꯁꯦ ꯑꯉꯥꯡꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯇꯧꯒꯗꯧꯕꯗꯨ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯗꯤ ꯑꯇꯩ ꯃꯥꯅ ꯇꯧꯅꯤꯡꯉꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯒꯁꯨ ꯑꯗꯨ ꯄꯥꯅꯤꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯥꯏꯔꯒꯁꯨ ꯃꯥ ꯄꯥꯎ ꯌꯥꯗꯦ ꯑꯗꯩ ꯁꯕꯖꯦꯛ ꯍꯌꯦꯡ ꯄꯩꯈꯥ ꯂꯩꯕꯗꯨ ꯑꯣꯟꯅ ꯇꯩꯅꯅꯒꯨꯝꯕ ꯄꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯩꯅꯣꯗ ꯑꯃꯗꯨ ꯄꯥꯅꯤꯡꯗꯦ ꯁꯤꯅ ꯍꯦꯟꯅ ꯄꯥꯅꯤꯡꯉꯤ ꯀꯥꯏꯕ ꯑꯗꯨꯝꯕ ꯑꯑꯣꯡꯕ ꯈꯔꯗꯤ ꯎꯏ ꯃꯉꯣꯟꯗ ꯃꯆꯦꯁꯤꯡꯁꯤꯅ ꯍꯌꯦꯡ ꯄꯩꯈꯥ ꯁꯥꯏꯟꯁ ꯊꯣꯛꯑꯒ ꯁꯥꯏꯟꯁꯁꯨ ꯄꯥꯜꯂꯤꯕ ꯃꯥꯒꯤꯅ ꯁꯥꯏꯟꯁ ꯊꯣꯛꯑꯁꯨ ꯁꯥꯏꯟꯁ ꯄꯥꯅꯤꯡꯗꯦꯅ ꯀꯩꯅꯣꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯑꯪꯀ ꯍꯣꯠꯂꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯉꯣꯟꯗ ꯇꯥꯛꯄ ꯈꯣꯠꯄ ꯍꯩꯇ꯭ꯔꯕꯅꯤ나 ꯃꯃꯥꯅꯕꯨꯗꯤ ꯄꯤꯛꯏꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯂꯥꯁ 8 ꯐꯥꯎ 7, 8 ꯐꯥꯎꯁꯤꯗꯤ ꯃꯃꯥꯅ ꯑꯌꯥꯝꯕ ꯇꯧꯔꯒ ꯑꯗꯩ ꯑꯪꯀꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯀꯥꯏꯗ ꯈꯔ ꯈꯪꯗꯀꯥꯟꯗ ꯍꯦꯛ ꯆꯠꯄ ꯇ꯭ꯌꯨꯁꯟ ꯂꯣꯏꯅ ꯐꯖꯅ ꯆꯠꯇꯦ ꯑꯗꯨꯒ 9ꯗꯒꯤꯗꯤ ꯑꯗꯨꯝ ꯔꯥꯎꯟ ꯑꯃꯃꯝ ꯑꯗꯨꯝ ꯆꯠꯂꯦ 10ꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ 10ꯗꯗꯤ ꯑꯗꯨꯝ ꯑꯌꯨꯛꯇ 2 ꯅꯨꯡꯊꯤꯟꯗ 2 ꯑꯗꯨꯝ ꯁꯕꯖꯦꯛꯁꯦ ꯆꯠꯂꯦ ꯑꯗ ꯆꯠꯄꯅꯤꯅ ꯑꯌꯨꯛꯀꯨꯝꯕꯗꯤ ꯃꯥ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥ ꯉꯝꯗ꯭ꯔꯦ ꯄꯨꯡ ꯆꯠꯂꯤꯉꯩꯗ ꯇ꯭ꯌꯨꯁꯟ ꯄꯨꯡ ꯑꯃꯇꯪ ꯍꯥꯏꯔꯒꯁꯨ ꯄꯨꯡ 3ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯉꯩ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯈꯔ ꯂꯥꯡꯊꯣꯛ ꯂꯥꯡꯖꯤꯟ ꯑꯗꯩ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯕ ꯊꯛꯄ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯑꯗꯒꯤ ꯅꯨꯡꯊꯤꯟꯗꯕꯨꯗꯤ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯀꯥꯟꯗꯅꯤ ꯅꯨꯡꯊꯤꯟꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯇ꯭ꯌꯨꯁꯟ ꯑꯗꯨꯝ ꯆꯠꯂꯦ ꯃꯥ ꯀꯩꯒꯨꯝꯕ ꯈꯔ ꯄꯤꯖꯔꯒ ꯑꯗꯩ ꯃꯥꯒꯤꯕꯨ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯅꯥꯗ ꯌꯦꯛꯇꯅꯕ ꯃꯔꯨꯑꯣꯏꯅ ꯃꯔꯛꯇ ꯑꯗꯨꯝ ꯑꯩ ꯚꯤꯇꯥꯃꯤꯟ ꯈꯔ ꯑꯩ ꯏꯁꯥ ꯐꯥꯔꯃꯥꯁꯤ ꯃꯆꯥ ꯑꯃ ꯐꯝꯃꯤꯀꯣ ꯑꯗꯨ ꯐꯥꯔꯃꯥꯁꯤꯗꯒꯤ ꯇꯧꯔꯒ ꯍꯤꯗꯥꯛ ꯚꯤꯇꯥꯃꯤꯟ ꯈꯔ ꯑꯗꯨꯝ ꯃꯁꯥꯗ ꯀꯥꯟꯅꯒꯗꯕ ꯏꯅꯔꯖꯤ ꯄꯤꯕ ꯌꯥꯕ ꯈꯔ ꯄꯤꯊꯛꯑꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩ ꯎꯍꯩ ꯋꯥꯍꯩ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯩ ꯔꯥꯁꯦ ꯑꯌꯥꯝꯕ ꯄꯤꯖꯩ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯔꯤꯕ ꯑꯗꯩ ꯃꯅꯤꯄꯨꯔ ꯕꯟꯕꯣꯛꯇ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯗꯤ ꯁ꯭ꯀꯨꯜꯕꯨ ꯐꯠꯇꯕꯗꯤ ꯅꯠꯇꯕ ꯁ꯭ꯀꯨꯜꯁꯤ ꯑꯣꯖꯥꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯑꯩ ꯃꯥ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯁꯤꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯑꯇꯣꯞꯄ ꯍꯥꯏꯗꯣꯛꯑ ꯇꯧꯗꯦ
स्कूल क्लास संडे सुटी लेकिन सुटी मैम कुमई हरावी मैम लेरे बल लेरे लेना ट्यूशन से दरकार लेने लवे ट्यूशन तब दरकार लेजे ट्यूशन अखोद मांगजबदी कईनोद अखोई पैसा मांगी मतम मांगी अम चेनरे पैसा तांगद अखोई गवर्नमेंट एम्प्लॉय नतबनीना थबक दुकान हांगदी पोल लाकदोने योंदो योंद्रे अखोई इनकम से याम पिकनासु लाप है मा थिन चलरबनीना मचेसिंग थिनदी सुम मथंग हौराबनीना दुकान की पैसा तानबई मतंगददी खरा वारे अदुना आई मसी खितंग फनबाना अखोई हजिंग नर्सिंग मंदिसे मसिदई बामोन जोइबनीना आई चा इसिंग थोंग यावरगा असिना अचौ मतेंग अमा हाइतारे नोमगी असिना अमदि कैपिटल पुथोक्तना पांगन तौरबनीना पैसा खरा लापदो अदुना मागी स्कूल की अदि मचिमना अहुमसिगे अदुम मेन तौगन नुंगाइबा म फावे दुगा थाजदबसु वाखनजिदा हजि फावदा दुम थाजदबमसु पोए 1 2 5 फाव 10 फावदि चन्नेना खल्लगा लेबा दुगा फर्स्ट मक्ति लाकने से खल्लुदबनिना सा अंगकपमदि फावे हाइता